Viral video amagi case ta chennabani haina Suo Moto Case amada Phakhiba Huyen Mamom gi volunteer taragani thoi ngasi Chief Judicial Magistrate Imphal West ki mamangda virtual gi khuthangda puthoklaba matungda numit 15 gi judicial custody da Remand Louthakhre. Numit karani gi mamangda nupi karana fu seraga wahang pawang tawbagi video clip ama social media da viral orekiba aduda chennabani haiba Huyen Mamom gi volunteer taragani thoi tha asigi tarada sera court putholaba matungda numit homni police custody da Remand Louthakhre matung ngasi virtual gi khuthangda CJM Imphal West putoktuna judicial remand Louthakhre IPC section 319 321 amadi 323 caution of hurt 340 wrongful confinement 350 criminal force 351 assault 355 assault or criminal force with intent to dishonor a person 503 criminal intimidation 499 defamation 34 common intention amadi ITA 1860 amadi 66 iki makada makoi taragani thoi edu amukhana formal arrest tokibani Investigation ingtina chathanaba amadi investigation mapung fanabagi damak numit 15 ni judicial custody nirakpaga loinana Chief Judicial Magistrate Imphal West na ayava pikibani